ꯈꯟꯇꯣꯛꯑꯒꯦ ꯃꯀꯨ ꯌꯥꯎꯗꯕ ꯁꯤꯒꯨꯝꯕꯁꯦ ꯁꯤ ꯂꯩꯔꯦ ꯁꯤꯡꯒꯩꯁꯤꯗꯪ ꯑꯣꯏꯅ ꯊꯣꯡꯉꯦ ꯌꯥꯝ ꯄꯤꯖ ꯌꯥꯄꯣꯠꯇꯦꯀꯣ ꯊꯥꯡꯁꯤꯅ ꯍꯦꯛꯇ ꯁꯦꯝꯃꯒꯦ ꯃꯨꯟꯖꯜꯂꯛꯑꯦ ꯍꯥꯏ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯆꯤꯀꯟ ꯀꯥꯡꯁꯣꯏ ꯊꯣꯡꯉꯒꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯄꯣꯛꯆꯣꯏꯗꯣ ꯍꯦꯛꯁꯤ ꯄꯣꯛꯆꯣꯏ ꯑꯗꯒꯤ ꯚꯤꯖꯤꯇꯦꯕꯜ ꯑꯔꯩꯕ ꯈꯔ ꯍꯥꯞꯄꯒ ꯊꯣꯡꯁꯤꯀꯣ ꯌꯥꯝ ꯍꯥꯎꯅ ꯀꯩꯝ ꯊꯥꯛꯇꯕꯤꯗ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯅ ꯌꯥꯝ ꯆꯝꯅ ꯃꯣꯔꯣꯛꯀ ꯊꯥꯛꯇꯕꯤꯗ ꯑꯗꯨꯝ ꯆꯝꯅ ꯊꯣꯡꯁꯦꯕ ꯑꯗꯨꯅ ꯑꯩ ꯀꯩꯀꯩ ꯍꯥꯞꯄꯒ ꯀꯃꯥꯏ ꯊꯣꯡꯉꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯄꯣꯛꯆꯣꯏ ꯑꯃ ꯍꯦꯛꯂꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯈꯤꯒꯦꯀꯣ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯊꯥꯛꯅꯕ ꯐꯗꯤꯒꯣꯝꯁꯦ ꯄꯤꯛꯇꯤ ꯄꯤꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯛꯏ ꯑꯗꯨꯅ ꯄꯤꯛꯑꯁꯨ ꯄꯤꯛꯅ ꯑꯗꯨꯝ ꯍꯦꯛꯑꯦ ꯂꯩꯔꯒ ꯆꯥꯗꯣꯏ ꯁꯔꯨꯛꯀꯣ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯑꯃꯅꯤ ꯃꯜꯂꯦ ꯊꯥꯛꯅꯕ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯗꯤ ꯐꯗꯤꯒꯣꯝ ꯊꯥꯛꯇꯗꯤ ꯍꯥꯎꯇꯦꯀꯣ ꯃꯍꯥꯎ ꯐꯖꯅ ꯊꯣꯡꯉꯁꯨ ꯐꯗꯤꯒꯣꯝ ꯊꯥꯛꯇ꯭ꯔꯗꯤ ꯃꯍꯥꯎ ꯑꯃ ꯑꯗꯨꯝ ꯋꯥꯠꯄꯅꯦꯕ ꯑꯗꯨꯅ ꯆꯥꯝꯊꯣꯛꯔꯁꯤ ꯁꯤꯁꯦ ꯍꯪꯒꯥꯝ ꯑꯃꯟꯕ ꯈꯔꯁꯨ ꯌꯥꯎꯔꯤꯀꯣ ꯍꯪꯒꯥꯝꯁꯦ ꯑꯗꯨꯝ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯅꯧ ꯂꯥꯎꯔꯒ ꯑꯗꯨꯝ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨꯝ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯈꯔ ꯍꯧꯔꯤꯁꯦ ꯑꯗꯣ ꯄꯣꯛꯆꯣꯏ ꯆꯥꯝꯊꯣꯛꯑꯒ ꯄꯨꯁꯟꯈ꯭ꯔꯁꯤꯀꯣ ꯑꯗꯨꯒ ꯃꯊꯪ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔ ꯁꯦꯝ ꯁꯥꯔꯒ ꯊꯣꯡꯕ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯤꯀꯟ ꯈꯔ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯗ ꯆꯤꯀꯟꯁꯤ ꯂꯩꯔꯦ ꯑꯗ ꯆꯤꯀꯟꯁꯦ ꯑꯅꯤ ꯊꯣꯛꯅ ꯈꯟꯇꯣꯛꯑꯒꯦ ꯈꯟꯇꯣꯛꯇꯣꯏꯁꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯦꯗꯤꯀꯦꯜꯒꯤ ꯁꯥꯔꯚꯤꯁꯀꯤ ꯃꯦꯗꯤꯀꯦꯜꯒꯤ ꯃꯥꯒꯤ ꯃꯣꯏꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯦꯗꯤꯀꯦꯜ ꯇꯧꯕꯗꯣ ꯀꯩꯅꯣ ꯐꯤꯠꯅꯦꯁ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯅ ꯃꯥ ꯍꯧꯖꯤꯛ ꯊꯥꯎ ꯆꯥꯗꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯀꯥꯡꯁꯣꯏ ꯇꯧꯕꯤꯒꯦ ꯑꯗꯣ ꯃꯥꯅ ꯀꯥꯡꯁꯣꯏꯁꯦ ꯀꯩꯅꯣ ꯇꯧ ꯍꯥꯏꯕ ꯃꯀꯨꯁꯦ ꯑꯣꯏꯅ ꯃꯀꯨ ꯌꯥꯎꯍꯟꯒꯅꯨ ꯍꯥꯏ ꯑꯗꯣ ꯃꯥꯒꯤ ꯁꯔꯨꯛ ꯀꯥꯡꯁꯣꯏ ꯈꯔ ꯇꯧꯒꯦ ꯑꯇꯩꯅ ꯉꯧꯔꯒꯦ ꯑꯗꯣ ꯃꯥꯏ ꯀꯥꯡꯁꯣꯏ ꯊꯣꯡꯅꯕꯁꯦ ꯈꯟꯇꯣꯛꯑꯒꯦ ꯃꯀꯨ ꯌꯥꯎꯗꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯣ ꯑꯇꯩꯅ ꯉꯧꯔꯒꯦ ꯁꯤꯒꯨꯝꯕꯁꯦ ꯃꯀꯨꯁꯦ ꯂꯧꯊꯣꯛꯑꯣꯌꯦ ꯃꯣꯏꯒꯤꯗꯤ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜ ꯑꯗꯨ ꯍꯦꯟꯕ ꯑꯗꯥ ꯍꯦꯟꯕ ꯑꯗꯒꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯦꯟꯕ ꯑꯗꯒꯤ ꯁꯨꯒꯔ ꯆꯤꯅꯤꯒꯤ ꯁꯔꯨꯛ ꯍꯦꯟꯕ ꯈꯣꯠꯄ ꯑꯝꯇ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯑꯗꯨꯗꯨꯒꯤ ꯇꯧꯔꯝꯗꯥꯏꯁꯦ ꯃꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯕ ꯊꯛꯄꯗ ꯃꯌꯥꯝ ꯀꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯅꯍꯥꯅꯤꯅ ꯑꯃꯨꯛ ꯆꯥꯅꯤꯡꯉꯤ ꯆꯥꯅꯨ ꯊꯛꯅꯨꯗꯤ ꯌꯥꯄꯣꯠꯇꯦꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯥꯏ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯤ ꯃꯥꯏ ꯊꯣꯡꯕꯗꯣ ꯀꯃꯥꯏ ꯊꯣꯡꯉꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯣꯡꯖꯕ ꯃꯑꯣꯡꯗ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯣ ꯃꯥꯏꯁꯤ ꯂꯩꯔꯦ ꯁꯤꯡꯒꯩꯁꯤꯗꯪ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯌꯥꯝ ꯄꯤꯖ ꯌꯥꯄꯣꯠꯇꯦꯀꯣ ꯑꯗ ꯑꯩꯈꯣꯏ ꯆꯥꯔ ꯃꯥ ꯌꯦꯡꯍꯜꯂ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩ ꯁꯤ ꯊꯣꯡꯕꯤꯔꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯇꯧꯔꯒ ꯉꯧꯗꯣꯏꯅꯦ ꯑꯗꯨꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯤꯗ ꯀꯔꯤ ꯍꯥꯞꯄꯒ ꯊꯣꯡꯉꯤ ꯍꯥꯏꯕꯗꯣ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦꯀꯣ ꯊꯣꯡꯕꯗꯤ ꯏꯟꯗꯛꯁꯟꯗ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯒꯦꯀꯣ ꯌꯥꯝꯗꯕꯤꯗ ꯃꯍꯤꯁꯦ ꯁꯥꯍꯜꯂꯅꯤ ꯑꯗꯨꯒ ꯁꯥꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯊꯨꯅ ꯁꯥꯅꯕ ꯃꯈꯨꯝ ꯍꯥꯏꯐꯦꯠꯇꯪ ꯀꯨꯞꯁꯟꯒꯦꯀꯣ ꯑꯗꯨꯒ ꯁꯤ ꯁꯥꯕ ꯉꯥꯏꯔꯤꯉꯩꯗ ꯍꯥꯞꯅꯕ ꯃꯆꯜꯁꯤꯡꯗꯣ ꯁꯦꯝꯊꯔꯁꯦ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯆꯥꯝꯗ꯭ꯔꯤ ꯃꯟꯗ꯭ꯔꯤ ꯁꯤꯅ ꯀꯩꯅꯣ ꯑꯋꯥ ꯐꯗꯤꯒꯣꯝ
hawai thrar khara am hapani chanam khitang hapke sing hapke tilau sima hapani du spring onion haidi tilau macha je kanogi yen kangsoi da di am chana bane ko aduga sigi hangam mula jim hapage gajar jimga si ani jim hapage dudi tantang semdarage ko khang sini ada semage Kangsoi do aina ada keno chanam ke ka tilo makhong yabam da lai hore ko lo lu sa patal le sina dum taurage vegetable na yamna namna hapkani da ko haidi yenje hana pressure cooker da kam thoke dawon duga kam lor matungda sigi vegetable jing hapke ba ai mà khu khổ nó vào mà cái nó lấy những cái này là không máy nữa cẩn thận là rồi đi không mà đang xem cái có ở đâu cả em mình là sẽ chicken ji hana kam thoge ko sida hapsalage ising asaba sida sida tilau chanam sing machu de kalo haphorage ko sing ne chanam ne wa phade ko ni tilau ne hapsalaje ko sida jira khitanga black pepper Jira suba khitanga black pepper ga thake atai jam ta tharoy ge ko siji jira suba khitang thake yam da bida magi sa aduga black pepper ta khai da bida dum ha pa ge ko masala dum kano tok jara dum aduga morok oina di tharoi morok chabai kano tawdamina aduga sigi michi powder ji khitang thage masu fajana bagi morok thum morok thabani na ba morok asab ji tharoi ge aduga thum hapjang ge aduga kanas fajana mà khô thì tiếng thô ra mình tao ở không lắc tăng đà mà chứ có hấp cái đó mà chơi rồi để có gì đó nên là spring onion đi mày nó mày ये salad đi bड़ा तट पनीर बको बड़ा तट पे तट नोच mày nó ये salad đi Kaya pun yam na ba. Mai kira happen ko. Hap ka da pa
vegetable mana masingay sida leireko. Mana kano si leire aduga hangtoga hapchalase. Si ahumlak kameko, ahumlak kamabnina sigi mana masingjingi hapchalasiko. Silom leire. Aduna hapchalase. Mana masingnadi yameko. Aduna aduga sigi poksoi yung hapchalas. Mai pathajarani hangamnina pathagrani ko. Yam haubani mayam haidi sidagi phangba vitamin protein amta watana phangdoini ko. Thau thum ngoro chaba atana hauba natte sida spring onion dito mathada hapchalake. Silaire aigi mathelse si patharaga mu usarage na saure ko to borong saure. Sidi matanggang sumaina onthokpirani. Yam lai bani da mayam yam hauna yam laina chaba yai ko sumaina areba yumda leiba mana masingai hapchalaga yam laina yam healthy oina chaba yai. Si songhalani songjarani munjalaeko munjalae yarani. Manamgadi nungsibana loire to masai hapkiba vegetable jingi loi pathareko. Tomato gaje yarani mulle masu gaje am fajareko to mahi gaje hangam do loina patkhar gajaje mulle dudi mayam hadibum thakchalaga loisana ma tawrage ko tang brang sogalang. Hadibum thakchalage ko loire aigi yen kangsoi loire to fajana mulle ko. Mayam aigi yen kangsoi do thongba loire yam fajana mahigaje yam fajana machugaje fajaraga tareko. Yam chamna yam hauna mayamju thongbiyo sumaina winter matamdaju haina achamba chabajiju hai thau thum chaba ngatana hauba natteko. Sumaina yam light oina vegetable makhan suna hapaga sumaina thongaga chabiyo
ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯃꯊꯦꯜ